Bimolga misum henbagadu hospital gi mapanda garden macha ama leiribaduda changlaktuna phampam tharibadudha phamtharai. Misum henbadi wa amata ngangdana tuminna mangduna ayengba mada yengduna lei. Bimolna Doctor na kari hari bungo. Misum henba Bimolda di yengaktabi tapna khumlai. ICU da thamba tare. Karam kanda gyan lakani haiba ngamde. Isur kurum si hayawe. Wa khara si haibada Misum henbagi khonjel du nikle. Bimol makhutuna Misum henbagi lengjumda pop pop thabiduna. Pukning sukayana sonthaki nui bungo. Nanga mayok nagadaba thodok kya lairi. Nangna sumna pukning sontharabadi karam nangamgani. Handaki Bimolgi wasida Misum henbadu Bimolda yenglai. Engoda chingnaba lairadi chingnaribadu thadoko. Ibungo ichagi mafamda wari singse lidaba yadaba matangdo oiri. Nangi manadi wari sida nangbu chingsinba khak pamkhidabani. Adubu phibam si yorabadi nangsu wari singase khanganba tabani. Kaka wasi engoda mek singna takpiyo. Ingelegi accident sales viral oirakpadagi aina leiriba jaga aduga irap lapnaramdabana aishu accident thokpamda chatpani. Tata gari amaga thengjinabani. Driver aladi police na phagatkre. Misum henbadi hauzik Bimol na hairaga khangliba sini mama na accident tho itarabasu karino kamaina no haiba khangde. Bimol wa makha tarai. Thodok sigi matangda case ama pankrabani. SP do kakagi manabani. Maga waridi kuina sanaraktre. Aisu hospital dana yaurukuki haidana adumak lakpani. Moisu CCTV footage sing lokhatuna yengni tawhawi. Mafam sidasu ingilegi phibam yingshin balakini. Hairingai Bimolgi phone to the call ama lai. Hello? Oh, garden of the Yani akoy lakcharage. Call do thamkibaga Misum henbada sinduna. Police singi hospital authority singasu wari salari hai. Ingilegi phibam yingshin balakpani. Nangi san khara changni hai. Magana unarusi. Bimolga Misum henbagasu police singduna lairiba room duda lai. Sangadaba sign tawi doctor duga supunna amuk wari watai tawi. Misum henbasu mamagi changadaba hidak sing laiduna pirami police singdusu ngayak leiramlaga hankre. Moina kaurakpaga police station da laknabasu khangalami. Bimolga Misum henbagasu garden lomda amuk laktuna hanagi phampham da phammi. Bimol na wari liba haurai. Misum henbana khangbada yaraba wari khara. Ngasi thokliba accident asi ai chingai. Wari si liba udringai. Aina ngasigi wase pusilakliba sigi wari sing asi samnarakpa yabagi oithokpa yaba yam lei. Nangi baba chingsangna leikhidabadusu gari accident ni. Tasengbadi mabu kanagumba kharagi khujin thorangni. Ibungo koireng si nangi babagi pokminaba machin manaw nati. Madi chelakpa machani. Aigi marupto yam phawani. Mi khudimak phana khanba ningamjadaba aduna moina laina sanakhibani. Koireng na mapalamda phawba thaduna mai masing tamhale. Aduga chingsangmuna larik tamba tokhanki. Noigi dawdo leiramlabadi asumna su tawram loitabani. Matam khara leibaga inge lega chingsanga lohongki. Masidagi hauri hena mabuk phattaba mama machadudi. Moina khali lam Ningol sampati pumba koirengi di tasengba yaudabani na pira aroi haidana. Masigi wakal sinungmata nangi babana khankidaba wani. Inge leisu mabuk mapau phabini minungsi chawbini. Leikaina suyamna nungsibiki. Adubu laibak thibadi longlaba matung phana kuina macha yaukhidi. Chahi kharagi matungda nang phangjakhibani. Itaw madi inge leina khaya tharau zakhiba. Masidagi koireng mama machana inge leibu kahina yingshinba uraki. Nangbusu makoina nongmata nusikhide. Koirengi machabuna luna tawi. Makoina chingsangbudi mama machana ngammi khangbana nangi imada da satanaba thaudo kaya silaki. Asum tho otamlambana nangi imagi gari do nongmai tawna puduna chutkhibada khulgi nung leingoi honba gari do thengsinaduna accident adуда leikhidabani. Sibada puba yararoidaba lamthum khara sigidamak makoi masin lautuna duna hatkibani. Misum henba waridu sum tarambadagi
Mamit mana singba hengalai. Laman khumningbagi mairina masadu leiba yarakti. Makut masa singduna kanda khutum tasinduna lei. Ta khoibungo wari siloidri. Nangi babado accident thokle tabadagi. Ingele na kaptuna phone tawrakhibani engonda. Chingsang amadi ingelegi wa tanapamse aiga hege oi. Lekai amatasu oibanina aishu thuna makhulgi primary health center aduda ingelega nanga puduna chali. Impal da pudaba yaro habadagi first aid khara piraga Impal hospital omda laki lakpagi lambi dudane. Ai ngasi su kautri. Chingsang na makhut macha ina pung taiba makai. Pikliba nangi khut se paidana ingelega sinarambado. Chingsang sor matat honduna haira e. Ingelay, nang aiki pisigi manise, chiksina tamuko, makoidagi, lapna layo. Ichase, nang nami oina ba semuko. Chingsang yam wana sor holi, ingelay kapta na mapuray bagi makotpo jeje paishili. Tachaw, nang kasyo tauroye, kay kina may hairino. Pikliba mishum henbadi tingak yengduna lay. Chingsang du yamna wana sor honduna hairai. Gelay, nagdi wahurani dako. Ichasi putuna nag bakoidagi lapna layo. Ichase soan ganuko. Mishum henbagi makutu ingelegi makut kubakta thamladuna. Chingsang di aroiba soro honkri. Ingelay higi kap thorakli mapuroi bagi I tairaba thabak tuda mamay upsinduna kapli yamna chakna pendana kapli. Bimol tarakliba mapi tay thoklaga mishumen babu themjinbi. Ibungo, nang wakal sontaba yadi. Numituda nangi imana nangbu mathanta konduna kaptuna wasakibani. Nangbu kaidawnungda sokaloi nangbu thado oi haidana. Nangi babana laikidaba misi ase jingnaki ainasu nangi ima ingelainasu adubu langla langjin phangkidabana tamina laiki noigi mungnasu misi sigi matangda kaya mai onchinkidabana upai laikide accident adu thengjinariba gari adugi mapudu maran pumba thangjinki koireng mama machana aduga case tu solution biki Chingsang laikidaba matung Ikui dana isa thabaki transfer pirakpadagi atopa state nupi angang puduna chali Manipur thadokpa taki nongma nongmagi noigi imungna nangi imabu otpiba sumhelaki laikai na sukayama thingnaki hainai nangna ngaw oibagi khangdabani inge leise yam wajarabani nangi babagi phiroi phawbadangdi leijaki haidana yam kapki haini yim thangnabagi ataba misina tammi ibungo kakana ikayang hairabani Macha amagi mafamda wase haifam thoktabani nanglanadi khanganu wari asi hairagi Mishumen bachingnana bimolda pine ithan thalaba mamitu yengi Aisu thodok asidi hakthengna thingnawba nate laikai mi singna noigi imungi wari khangdabadi atangbani Aisu yumda tholakpa matamda takhibani Koireng amatu macha leina nangi ima inge leida siranaba mi yeng bahuraki hai Maduda imato na khangjin usinadana laiki ainai henadum imphal kaduna thabak tawi mapuroi balaitraga haidana pauthokpiki handaki wasida mishum henbadi hena I kaba hengalai mamit anida sungak changak silai koirengbu mamang maktada leiramlabadi soidana hatkadaba phibamni oiridu numitu nangi magi chengleba numit haibaduni koirengi nupina khanglakpadagi mapuroi bakan khatuna nangi mabu maran pishinduna Manim manaduna sa san phubagum phoki laikai miyam changduna khamtokhi hai tanja aduda nangi pupu ingelegi babana machagi manakta lakpa thokhibana yumdudagi nang amadi ingelegu puduna chatkibani Mishum henba bimolna liriba warisi angang oringai da thokhiba oibana ningsingba pura ngamkhidrabasu khara makhaidi ningsingmagum tawi maram khangkhidrabasu mamada oirakpasingdi ma kabak ningsingi ibungo Handakti kaka nangi na phamda wahang amahangi sengna khomu kaka hangbiyo nanga kantagi machana pi layolga lainariba marisi karino
Mishum hen mamang hakti layol gi bab oirudri layol palakpada khangning ningsingi khongrau gi pocket tamagi phone do lokthok tuna yenge tawbada phone yawramdri tahawre haiba khangi kari tawri bungo ai phone tahawra male kaka onthokpanida phari maduda phattaba pumba pukrasanu kaka nane hangbasi khomo Mishum hen matumi nang hak lei marupni phari wari sigi maru oiribase lirage taro nangi babagi mishisi jingnaki haibaduni mamangdasu kandaga koirenga siluna tinaba marumni thabak phawo puna puna tawmini kandagi loina bi purnima nangi imaga luna tinarakpi mamanabini nangi pupudo masa sonjilakpadagi hospital da masa check toba chatpadani ingelega purnima ga thengnakiba numituda engonda ingeleina kaptuna phone tawrakibani tabimon ai topa mama khangtre ai hosi kai dawdino moina sinba ngak toirame tabimon ngele kai dawre madu mayek sinayo kai dawrage kantaga koirenga manaduna aigi gari gi brake thadattuna moina hatpane numituda singba pumba khangki nangi mana purnima gi khuthangdagi ingele lanthumda kalakpa miyoinati adubu thokiba thodok singaduna maram oiraga koirengda lamachet ama phawba piroi haidana leiki nogi property si chingsangi mingda leibanasu ingele na ngambani chahi khara leramlaga nangi pupudasu leikheje समाज की मिनोक मैशा मरक्ता नंगबो चाउनबो युलखिबनी मतिक चाबा मी ओइदबा यादे हाइदना हंदकसे तुमिना लेरुरबा कोइरेंगा प्रॉपर्टी से मिताबा रखी मसिदगी थोलकपा थौदोक मालिक ngasigiसी होजिक मखोइने यिंगसिलकदौरिबसे इंगे लेबु नते नंगबुसुनी बिमोलना लिरिबा वारी सिंगसिना मिशुम हेनबना चरांगनदुना लाकपा वारी सिंगदुकी पाउखुम फंगबगुम तौई फोटो थिंगनखिबा ममाने इरंबा वाहिसिंग डायरी वारी ममाना नोमा टेरेस मथक्ता कपखिबा लयोलगा नक्सिनबदा नाकोइना हाइबा ngasidi nupa natabagum tainapam khangda pena kapli mishum henbadu mana nungsijariba nupidogi mapana magi mapabu hatpadasu chenaramlaba amadi mamana thingnaramgadaba awabasing thamoidu machetana kaiba makai kapli Bimol sumishum henbabu konsinduna themli se kakana hana haribaduni nang puning chungthaba yade haidana aina liriba wari sidi nangna chekshina lainaba libani mishum henbana kappa khara pharakpa matang adwaida Bimol gi phone do call ama lai SP gini hello itaw Bimol wasi khara du dawri chingnari basi chungga dawri noi station da thuna laknaba taw tholagi call ka khibaga Bimol ga mishum henbaga yengnei chingnaba khara lai station chasi bungo Pantha de Bimol ga mishum henbaga hospital dagi thuna tholai layol do halakpadagi magi kada thonglon sinduna leirakli si phana kuirakli mamai mami su kaplubagi ipom pomle hojik su mapi sinthaba lepte mabok rasina laklambada su chak chararoi puk thale haiki mabok na thong hangdo o haibada su tumninge babok hagat patalle haijanduna thong hangkhidabani phone su ngasai dagi thengludre Manasu sounding duna op thamjin khrabani mathanta wakalda pangsonda sonthajai ngasi mishum henbagi mawong sima ta singna nungaiti mabo suksanabi baina khalli mana sagaluba asadu oidrabada ningba kaina kapli mamanabi anidudasu wari siliba ikaibana mathanta phumjinduna lei nangmakna ibu ashumna tawrisi kaigino ishum henba aina du nangbu thajaraga nangna ngasi ngoda olisibu kaino layolda hana dauna masadudi tawdre yam phagalabani makokdasu puba sumsum ngamaktre wakhaldasu nungaitrabanina kona tangda sleeping pills ama chasinduna tumkhre somda lensu ngasidi social media changri haibayai thajagi practical adu sinba loisilaga ngasai mamana hotel chatlo haibadugi hotel da lai hotel yobaga meeting ni haidana mapana namdana yawali lendu tanna meeting yawi phana kuina tawi meeting du loibaga lensu meeting tawriba room adudagi masado wai sangle haibagum tholai ananna babung punalasi ngak leiko lena
As wabana siri ai ngak lebaga ngambaroi halamage. Meeting ngak yaurubagini ware harise ha. Migi mangsida wai mangangan ibungo. Wai ngangnadana ba ai halamage bu yumda. Len su meeting tawringai silent thamkiba phone lauthoptuna yengi. Thongamgi miss call manga lerami. Len su thongamda call sat tawsili. Sirurabana mo ngasagi phone tawpaktri dubo. Kainiyam sawaiduna kaidawre. Nang pau kem tadro. Koi pau no kaidawrage. Ima inge laidu accident thoktana ICU da phibam yam lu lairi. Aha, kainai sibo. Kai hospital daru. Thongamna hospital maming haikri. Kana lairiba dadia. Aiga nini santi gani. Mishumen badi police station dagi halakri. Magi bondu su chatrabani. Phare, ai thone usilake. Kol thamkibaga machagi ipapa khatpa matawduda ananna. Kaidawre, kana kaidawna ba yawri bungo. Babung. Ima inge laidu accident thoktana aruba phibam da lairi hai. Ai amta chalokhi. Chaloi bungo turu. Babung sulaki hospital maming haramu. Lenso hospital mamingdu mapada hairamlaga hatu thokri. Lena hospital yaurukpada Thongamga santiga lerami. Lena kamai tawrino? Thongamna Facebook da thenarapane idi. Ai sa dukan da thoobada lekai mina hairakpadagi laini. Angang amadi thilalamlibani. Thoibagi phone su chatre. Kona thengna inama ingelegi number da phone tawbada thoibana pairai. Ine mishumen madi kai dalai hainosia. Thongamna police station da lai hare. Imagi phibamdi. Thongamdi haifam khangdaba matawdu lenda yengduna lai. Santi kapli hairai. Bungo kari haigadabano khangde. ICU da gyan yaudaba makai lairibasini. Thongamna tawduna inge laina lairiba ICU room du phawba laktuna inge lagi phibam yengi. Manungda hojikidi doctor nurse natana mi atopa changba yadabana mapanda loina lairi. Ngayak leibaga mishumen basu hospital da mong lai bimol da yaurakri. Mamanabani dusu lairambaduna pukning nungshiba khangin heli. Santina thoiba nangsilaban yanine yumlomdamda chatlokige. Laining thau lai maren bida inamagi punsi jingjeni jarukige. Nine Thongamna Nine yumda thadokpasu nungaiti anabagi manakta changmasu yadabanina sigi de khushi lairi nine na yumda oina laibiro. Phare adudi pau malaibada thuna piro nogi chak singdi kamai tawsige. Yani nine akhoi thokpa tawrage. Hayang ayung ana laagi thoiba nine chalokhige ko. Santi chatkibaga marup ahumdu tumin lainai. Tumina mangduna phamlambadagi mishum henbadu tapna mapi taba horagli. Lenga Thongamgana mishum henbabu lengjumna kanakanda makhut thamduna. Kashidori ima kashidori mishum henba. Mishum henba mamanaba aniduda konsinduna ngasaidagi phungatuna khangzilamba pumba phudoraktuna kablakli. Mamanabagi matawduda lenga Thongamga su kabli. Mishum henba chakna hairai. Ai mi hatkani taw. Ai mi hatkani. Mishumenba. Kaino warise akhoi su khangalu. Nangna jingnaba laibra. Akhoi da phumduna lairiba warisi garino. Lena su hayo mishumenba. Akhoi nangi damakta shiba kigadaba mi nati. Nupa ahumdu pham thariba duda laktuna tapna phamthai. Mishumenbana wa haiba horai. Imagi thokliba accident se chumna thokpa nati. Migi khujin tarong yauraga thokpani. Wari pumba mata chithadana lirami bimolna lirakhiba singdu mishum henbana mamanabani sida. Thongamga lenga sunayolgi mapa yauramba amadi tariba wari singsina hena ngakle. Mishum henbana imagi kesisu hanagi siga mari lenaba mali. Kupna thijali hayogi tata gari aduna thawaina thingjinba nati. CCTV footage da imana gari do control ngamaktabagum ui. Adugadi brake to yaramdri. Ngarang karisu tawkidraba mataw karamna ngasi ekta yaroidoribano. Lena imagi gari driver am thame haikidai. Surjit kawi. Imagi department punba mina pushilapani. Police ta so aina Surjit ki matangda inform tawrami. Imagi tawdok sigi mayekta dum lairi Surjit jingnai. Mataw karamna Surjitna. Mayaramdoribano. Ai wari mayamsina koksi puba ngamdi itaw. Ima su gyan tadana laibasina ai tawpham khangdri.
ꯋꯥꯈꯜ ꯄꯤꯛꯁꯟꯒꯤꯅꯨ ꯃꯤꯁꯤꯃꯦꯟꯕ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯤꯡꯁꯤ ꯈꯪꯉꯕꯅꯤꯅ ꯊꯧꯅꯥ ꯐꯅ ꯊꯦꯡꯅꯒꯗꯕꯅꯤ ꯊꯧꯉꯝꯅ ꯋꯥꯔꯤꯁꯤꯡꯁꯤꯕꯨꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯃꯨꯠ ꯇꯥꯅ ꯊꯤꯗꯣꯛꯁꯤ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯤꯁꯝ ꯍꯦꯟꯕ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯕ ꯃꯃꯤꯠꯇꯨꯅ ꯃꯔꯧ ꯂꯩꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦ